Babies na misigi mayokta sem kiba JSC na ngarang ayuk pung taruk tagi Manipur pumbada kaukiba pung nifunipan gi general strike satari ngasi nini sanba nimit ki ayukta khwaramban kaithelda lalonbi singna pot yonaki Masagi duty tawduna lairiba Churachandpur police ki ASI Thangjoson alias Sosanbu tamchina phurambada senaba sing phagatna naba Churachandpur police na case sama lokhatuna thiba humbagi thabak chathari Union Minister of State Yas Independent In Charge and Minority Affairs Minister Kiran Rijiju na Sai Complex Takil Patan Nauna Saba Synthetic Football Tap Sanga Khibaga Loinana Kautrukta Semgat Sagatliba National Sport University ki Fibam Haktheng Nana Saktuna Yangsin Kray Ukhrul District ki Manung Chanwa Fungyar amadi sangsakta chahi nauriba mahiroi ahum lalhalup amada yahonnabagi damak punanaba hotnarambadagi ngarang numidang 38 suba AR amadi police ki kangbuna TM Kasom Village tagi kanbangam kray Assam ki Karbi Along police ki kangbuna Imphal dagi Guwahati tamna purakpa ganja kg 7 ka kunga konana miyoi khara ngarang phagat pangam kray Churachandpur district ki Saikot Kendra ki Samulaman block ki Manung Chanba Kaprang dagi Chejang Fawba ki Intervillage ki lambi Maikai adong ki miyamna black top tawba pamna hori Manipur Badminton Association na sinduna ngasi DM College Indoor Stadium da kuntragani suba inter-district amasung humpumari suba state level open badminton championship lising ni taramapan Education Minister su oiriba MOA gi President GS Radhesyamna hogdokre Haukiba numit kharanigi mamangda Mau police ki kangbuna lamdam asida ahanba oina Mau gate tagi KS Lianjau kauba miyoi ama samu mayaga konana phagatpa ngamkhre hairi Beti Bachao Beti Parao ki saruk ama oina tha asigi tara mangada Bishnupur District Administration amadi Bishnupur District Police anina sinduna half marathon ama pangthok lagani haina DC Bishnupurna laukthokre Directorate of Ayush Lamphel Pat ki meeting makhada United People's Front UPF Manipurna Kasom Kholan Village Authority ka khusamnaduna Kamjong District ki Manung Chanba Kamjong da ngasi nomagi oiwa free health camp ama pangthokre